ꯑꯍꯥꯟꯕꯃꯛꯇꯗ YouTube ꯆꯦꯅꯦꯜ ꯑꯃꯗꯤ Facebook ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯁꯃꯥꯅꯟꯗ ꯃꯥꯏꯕꯝ ꯑꯩꯍꯥꯛꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨꯗꯤ ꯑꯐꯕ ꯏꯁꯣꯔ ꯑꯃꯗꯤ ꯐꯠꯇꯕ ꯇꯥꯏꯕꯪꯄꯥꯟ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯄ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯑꯇꯦꯟꯕ ꯄ꯭ꯔꯥꯊꯅꯥ ꯑꯃ ꯆꯪꯃꯤꯟꯅꯁꯤ꯫ ꯁꯔꯒꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯄꯨ ꯃꯄꯥꯟ ꯅꯥꯏꯗꯅ ꯊꯥꯒꯠꯆꯩ꯫ ꯏꯃꯣ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ, ꯅꯍꯥꯛꯀꯤ ꯊꯧꯖꯥꯟꯒꯤ ꯃꯄꯥꯟꯅ ꯉꯁꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯒꯤ ꯏꯄꯥ ꯏꯁꯣꯔ YouTube ꯑꯃꯗꯤ Facebook ꯆꯦꯅꯦꯜ ꯑꯁꯤꯗ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯆꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯖꯔꯤꯕ ꯅꯆꯥꯒꯤ ꯃꯊꯛꯇ ꯕꯣꯔ ꯄꯤꯕꯤꯌꯨ꯫ ꯅꯆꯥꯒꯤ ꯈꯪꯕ ꯍꯩꯕ ꯂꯧꯁꯤꯡꯅ ꯉꯥꯡꯕ ꯅꯠꯇꯗꯨꯅ ꯏꯄꯥ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯊꯋꯥꯏꯅ ꯑꯍꯧꯕꯗꯒꯤ ꯑꯔꯣꯏꯕ ꯐꯥꯎꯕ ꯄꯥꯡꯕꯤꯌꯨ, ꯕꯣꯔ ꯄꯤꯕꯤꯌꯨ꯫ Facebook ꯑꯃꯗꯤ YouTubeꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯔꯤꯁꯇꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯈ꯭ꯔꯕ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇꯁꯨ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯕꯅꯤ, ꯑꯥꯃꯦꯟ꯫ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯥꯏꯐꯔꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯁꯃꯥꯅꯟꯗ ꯃꯥꯏꯕꯝ ꯑꯩꯍꯥꯛꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯈꯨꯠꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯝꯖꯔꯤꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨꯗꯤ ꯑꯐꯕ ꯏꯁꯣꯔ ꯑꯃꯗꯤ ꯐꯠꯇꯕ ꯇꯥꯏꯕꯪ ꯄꯥꯟꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ? ꯑꯍꯥꯟꯕ ꯋꯥꯍꯪꯅꯤ꯫ ꯑꯗꯨꯒ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯑꯁꯤ ꯑꯅꯥꯒꯤ ꯃꯔꯝꯗ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯔꯤ, ꯃꯗꯨꯗꯤ ꯀꯩꯅꯣ? ꯃꯤꯑꯣꯏꯕꯒꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯁꯤ ꯏꯁꯣꯔꯗꯒꯤꯔꯥ ꯍꯥꯏꯕꯁꯤ ꯋꯥꯍꯪꯅꯤ꯫ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯃꯐꯝꯁꯤꯡꯗ ꯖꯔꯃꯌꯥ ꯄꯟꯗꯨꯞ 38, ꯋꯥꯍꯩ ꯄꯔꯦꯡ 3 ꯑꯃꯗꯤ ꯑꯍꯥꯟꯕ ꯖꯣꯟ ꯄꯟꯗꯨꯞ 4, ꯋꯥꯍꯩ ꯄꯔꯦꯡ 9ꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯌꯦꯡꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯃꯍꯧꯁꯥꯒꯤ ꯒꯨꯟ ꯑꯗꯨꯗꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕꯗꯤ ꯑꯩꯈꯣই ꯃꯤꯑꯣꯏꯕꯅ ꯏꯕꯨꯡꯉꯣꯕꯨ ꯅꯣꯜꯂꯨꯛꯅ ꯀꯤꯅ ꯆꯠꯆꯕ ꯑꯗꯨꯅꯤ꯫ ꯏꯕꯨꯡꯉꯣꯒꯤ ꯑꯅꯤꯡꯕꯅ ꯑꯩꯈꯣই ꯃꯤꯑꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯏꯁꯣꯔꯅ ꯑꯩꯈꯣই ꯃꯤꯑꯣꯏꯕꯕꯨ ꯑꯍꯧꯕꯗꯒꯤ ꯍꯧꯅ ꯅꯨꯡꯁꯤꯕꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯕꯥꯏꯕꯜ ꯃꯐꯝ ꯁꯥꯁꯇ꯭ꯔ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯦꯊ꯭ꯌꯨ ꯄꯟꯗꯨꯞ 13, ꯋꯥꯍꯩ ꯄꯔꯦꯡ 24ꯗꯒꯤ 29ꯗ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥ ꯑꯅꯥ ꯑꯁꯤ ꯏꯁꯣꯔꯅ ꯗꯥꯏꯇ ꯄꯨꯒꯗ꯭ꯔꯥ? ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ? ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯦꯊ꯭ꯌꯨ ꯆꯦꯞꯇꯔ 13 ꯚꯔꯁ 39ꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯛꯅꯕ ꯑꯁꯤ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯅ 1 ꯖꯣꯟ ꯆꯦꯞꯇꯔ 3 ꯚꯔꯁ 8ꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯋꯥ ꯑꯅꯥ ꯑꯃꯁꯨꯡ ꯄꯥꯞ ꯑꯁꯤ ꯏꯁꯣꯔꯗꯒꯤ ꯅꯠꯇ꯭ꯔꯒꯗꯤ ꯀꯅꯥꯗꯒꯤ ꯄꯥꯞ ꯑꯁꯤ ꯍꯧꯔꯛꯄꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯗꯨꯅꯤ꯫ ꯂꯨꯛ ꯆꯦꯞꯇꯔ 10 ꯚꯔꯁ 18ꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯆꯥꯕꯒꯤ ꯁꯛꯇꯝ ꯑꯣꯏꯔꯤꯕꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯅꯤ꯫ ꯕꯥꯏꯕꯜꯒꯤ ꯄꯥꯎꯈꯣꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯨꯛ ꯆꯦꯞꯇꯔ 10 ꯚꯔꯁ 18 ꯑꯁꯤꯒ ꯑꯩꯈꯣꯏ ꯐꯖꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯑꯋꯥꯕꯅꯤ ꯑꯗꯨꯕꯨ ꯑꯆꯨꯝꯕꯅꯤ, ꯗꯤꯌꯥꯕꯣꯜ ꯑꯁꯤ ꯁꯔꯒꯗꯒꯤ ꯍꯧꯔꯛꯄꯅꯤ꯫ ꯏꯁꯣꯔꯅ ꯁꯦꯝꯕ ꯃꯇꯝꯗ ꯗꯤꯌꯥꯕꯣꯜ ꯑꯣꯏꯅ ꯁꯦꯝꯈꯤꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯗꯤꯌꯥꯕꯣꯜ ꯑꯁꯤ ꯑꯗꯨꯃꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯝꯕꯒꯨꯝꯅ ꯈꯜꯂꯤ꯫ ꯇꯁꯦꯡꯅ ꯗꯤꯌꯥꯕꯣꯜꯗꯤ ꯁꯔꯒꯗꯒꯤ ꯇꯥꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯖꯤꯀꯦꯜ ꯆꯦꯞꯇꯔ 28 ꯚꯔꯁ 12ꯗꯒꯤ 15 ꯐꯥꯎꯕꯗ ꯗꯤꯌꯥꯕꯣꯜꯕꯨ ꯏꯁꯣꯔꯅ ꯇꯁꯦꯡꯅꯃꯛ ꯁꯦꯝꯈꯤꯕ ꯖꯥꯠꯂꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯗꯨ ꯂꯥꯛꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ, ꯏꯖꯤꯀꯦꯜ ꯆꯦꯞꯇꯔ 28 ꯚꯔꯁ 12ꯗꯒꯤ 15 ꯐꯥꯎꯕꯒꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯏꯗꯨꯅ ꯂꯩ: ꯏꯁꯣꯔꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯁꯔꯒꯗꯨꯠ ꯂꯨꯁꯤꯐꯔꯕꯨ ꯁꯦꯝꯕꯤꯈꯤ ꯍꯥꯏꯅ ꯏꯔꯒ ꯂꯩ꯫
ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯥꯕꯨ ꯁꯦꯝꯕꯤꯈꯤ꯫ ꯏꯁꯣꯔꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯗꯨꯠ ꯑꯁꯤꯕꯨ ꯁꯛꯇꯤꯁꯨ ꯄꯤꯕꯤꯈꯤ꯫ ꯏꯕꯨꯡꯉꯣ, ꯃꯥꯅ ꯑꯍꯥꯟꯕꯗ ꯗꯨꯠ ꯑꯁꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯈꯤ, ꯑꯗꯨꯕꯨ ꯃꯥꯅ ꯅꯥꯄꯜ ꯇꯧꯕꯅ ꯃꯥꯒꯤ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯏꯁꯣꯔꯅ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯟꯅ ꯅꯨꯡꯁꯤꯅ ꯇꯧꯕ ꯑꯗꯣ ꯏꯁꯣꯔꯅ ꯇꯣꯛꯊꯣꯛꯈꯤꯕꯅꯤ꯫ ꯑꯍꯧꯕꯗꯗꯤ ꯃꯥꯕꯨ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯕꯤꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯊꯝꯕꯤꯔꯝꯕꯅꯤ, ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯑꯥꯏꯖꯥꯌꯥ ꯆꯦꯞꯇꯔ 14 ꯚꯔꯁ 12ꯇꯒꯤ 14 ꯐꯥꯎꯕꯒꯤ ꯕꯥꯏꯕꯜ ꯃꯐꯝ ꯑꯁꯤꯗ ꯏꯐꯣꯡ ꯐꯣꯡꯅ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯅꯤꯡꯕꯒ ꯂꯣꯏꯅꯅ ꯁꯩꯇꯥꯟꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯈꯤꯕꯗꯨ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ꯫ ꯂꯨꯁꯤꯐꯔꯒꯤ ꯑꯔꯊꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯅꯣꯡꯉꯥꯟ ꯁꯖꯤꯛ ꯍꯥꯏꯕꯅꯤ꯫ ꯃꯥꯕꯨ ꯅꯤꯡꯊꯤꯖꯅ ꯂꯪꯅ ꯁꯦꯝꯕꯤꯗꯨꯅ ꯃꯉꯣꯟꯗ ꯏꯁꯣꯔꯅ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯁꯤꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯏꯁꯣꯔꯒꯤ ꯃꯄꯨ ꯑꯣꯏꯕꯒꯤ ꯃꯔꯤꯗ ꯁꯤꯡꯅꯔꯛꯄ ꯁꯤꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯄꯤꯔꯤ꯫ ꯃꯥꯅ ꯏꯁꯣꯔꯒꯤ ꯁꯛꯇꯤ ꯄꯥꯡꯒꯜ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯝꯃꯤ꯫ ꯏꯁꯣꯔꯒꯤ ꯁꯛꯇꯤ ꯄꯥꯡꯒꯜ ꯑꯗꯨ ꯃꯥꯅ ꯑꯣꯏꯅꯤꯡꯂꯝꯃꯤ, ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯂꯩꯔꯝꯗꯦ꯫ ꯂꯨꯁꯤꯐꯔꯅ ꯏꯁꯣꯔꯗ ꯁꯤꯡꯅꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯁꯔꯒꯗ ꯀꯥꯒꯅꯤ, ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯁꯤꯡꯍꯥꯁꯟꯗ ꯐꯝꯒꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯂꯩꯆꯤꯟꯒꯤ ꯃꯊꯛꯇ ꯀꯥꯒꯅꯤ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯑꯗꯨ ꯐꯥꯎꯕ ꯑꯩꯅ ꯄꯨꯝꯅꯃꯛꯇꯒꯤ ꯏꯍꯦꯟ ꯍꯦꯟꯕ ꯑꯣꯏꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯥꯁ꯭ꯇ꯭ꯔꯒꯤ ꯕꯥꯏꯕꯜ ꯃꯐꯝ ꯑꯁꯤ ꯑꯥꯏꯖꯥꯌꯥ ꯆꯦꯞꯇꯔ 14 ꯚꯔꯁ 12ꯇꯒꯤ 14ꯗ ꯅ꯭ꯌꯨ ꯀꯤꯡ ꯖꯦꯝꯁ ꯚꯔꯖꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯁꯤꯐꯔꯅ ꯑꯩ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ 4ꯔꯛ ꯃꯥꯅ ꯁꯤꯖꯤꯟꯅꯩ ꯕꯥꯏꯕꯜꯒꯤ ꯃꯐꯝꯁꯤꯡꯗ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯥꯄꯜ ꯇꯧꯈꯤ꯫ ꯂꯨꯁꯤꯐꯔꯅ ꯑꯁꯨꯝꯅ ꯃꯅꯤꯡ ꯇꯧꯕ ꯑꯁꯤ ꯁꯦꯡꯗꯕ ꯑꯃꯁꯨꯡ ꯆꯨꯝꯗꯕꯅꯤ ꯍꯥꯏꯅ ꯁꯥꯁ꯭ꯇ꯭ꯔꯅ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯏ꯫ ꯃꯥꯅ ꯁꯔꯒꯒꯤ ꯑꯣꯏꯕ ꯊꯧꯗꯥꯡ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯗꯒꯤ ꯍꯦꯟꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯃꯥꯏꯅ ꯐꯠꯇꯕꯗꯣ ꯃꯉꯣꯟꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ ꯐꯣꯡꯗꯣꯛꯄꯤꯕ ꯔꯦꯚꯦꯂꯦꯁꯟ ꯆꯦꯞꯇꯔ 12 ꯚꯔꯁ 7ꯗꯒꯤ 9ꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯅ ꯗꯤꯌꯥꯕꯣꯜꯅ ꯏꯁꯣꯔꯕꯨ ꯁꯤꯡꯅꯗꯨꯅ ꯀꯔꯤ ꯇꯧꯈꯤꯕꯒꯦ? ꯑꯔꯣꯏꯕꯗ ꯁꯩꯇꯥꯟꯅ ꯀꯔꯤ ꯐꯪꯈꯤꯕꯒꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯁꯔꯒꯒꯤ ꯗꯨꯠ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯕ ꯏꯟꯕ ꯅꯠꯇ꯭ꯔꯒ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯑꯁꯤꯅꯤ꯫ ꯑꯁꯤꯒ ꯃꯥꯟꯅꯅ ꯇꯥꯏꯕꯪꯄꯥꯟꯕ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯜꯂꯤ, ꯂꯝꯕꯤ ꯑꯅꯤꯈꯛꯇꯪ ꯂꯩ, ꯑꯃꯅ ꯍꯥꯏꯕ ꯏꯟꯕ, ꯑꯃꯅ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕ꯫ ꯔꯣꯃꯥꯟꯁ ꯆꯦꯞꯇꯔ 5 ꯚꯔꯁ 12ꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯇꯥꯏꯕꯪꯄꯥꯟꯕ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯑꯅꯤꯒꯤ ꯌꯦꯠꯅꯕ ꯅꯠꯇ꯭ꯔꯒ ꯈꯠꯅꯕ ꯑꯗꯨ ꯊꯣꯛꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯅꯤ꯫ ꯇꯥꯏꯕꯪꯄꯥꯟꯕꯗ ꯏꯍꯥꯟ ꯍꯥꯟꯕ ꯃꯤ ꯑꯗꯥꯝꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯏꯟꯗꯕꯗꯒꯤ ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯊꯤꯡꯖꯤꯟꯈꯤꯕꯅꯤ꯫ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯃꯤ ꯑꯃꯁꯨꯡ ꯏꯁꯣꯔꯒ ꯂꯩꯅꯔꯝꯕ ꯃꯔꯤ ꯑꯗꯨ ꯇꯠꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯑꯅꯤꯡꯕꯗꯒꯤ ꯏꯁꯣꯔꯗꯒꯤ ꯇꯣꯉꯥꯜꯂꯦ, ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯃꯔꯝꯅ ꯑꯁꯤꯕ ꯑꯗꯨ ꯑꯣꯏꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟꯕ ꯑꯁꯤ ꯃꯥꯡꯍꯟꯅꯕ ꯅꯠꯇ꯭ꯔꯒ ꯁꯩꯇꯥꯟꯁꯤꯡꯒꯤ ꯂꯩꯐꯝꯒꯤꯗꯃꯛꯇ ꯑꯣꯏꯅ ꯏꯁꯣꯔꯅ ꯁꯦꯝꯕꯤꯈꯤꯕ ꯅꯠꯇꯦ, ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯊꯤꯖꯅ ꯏꯁꯣꯔꯅ ꯁꯦꯝꯕꯤꯈꯤꯕꯅꯤ ꯍꯥꯏꯅ ꯖꯦꯅꯦꯁꯤꯁ ꯆꯦꯞꯇꯔ 1 ꯚꯔꯁ 31ꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯗꯥꯝꯅ ꯄꯥꯞ ꯇꯧꯕ ꯃꯔꯝꯅ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯇꯧꯏꯒꯨꯝꯁꯨꯡ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯑꯗꯥꯝ ꯃꯉꯣꯟꯗ ꯇꯥꯏꯁꯤꯟꯅꯕꯗꯤ ꯆꯨꯝꯂꯣꯏ꯫ ꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯣꯛ ꯄꯣꯜꯅ ꯑꯁꯨꯝꯅ ꯏꯕꯤꯔꯝꯃꯤ, ꯃꯤ ꯄꯨꯝꯅꯃꯛ ꯄꯥꯞ ꯆꯦꯜꯂꯤ, ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗꯒꯤ ꯃꯈꯣꯏ ꯁꯣꯊꯩ ꯍꯥꯏꯅ ꯔꯣꯃꯥꯟꯁ ꯆꯦꯞꯇꯔ 3 ꯚꯔꯁ 23 ꯅ꯭ꯌꯨ ꯀꯤꯡ ꯖꯦꯝꯁ ꯚꯔꯖꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯩꯈꯣꯏ ꯄꯥꯄꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯕꯅꯤ, ꯃꯍꯧꯁꯥꯅ ꯑꯩꯈꯣꯏ ꯑꯗꯥꯝꯗꯒꯤ ꯍꯧꯅ ꯄꯥꯞ ꯆꯦꯜꯂꯕꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤ꯫ ꯑꯩꯈꯣꯏ ꯄꯥꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ꯫ ꯑꯗꯥꯝꯅ ꯑꯍꯧꯕꯗ ꯍꯥꯏꯕ ꯏꯟꯗꯗꯨꯅ ꯄꯥꯞ ꯇꯧꯔꯨꯔꯕꯅꯤꯅ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯁꯦ ꯂꯦꯞꯄꯒ ꯂꯩꯔꯦ꯫ ꯂꯨꯛ ꯆꯦꯞꯇꯔ 4 ꯚꯔꯁ 5 ꯑꯃꯁꯨꯡ 6ꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯄꯥꯞꯇ ꯇꯥꯕꯒꯤ ꯃꯔꯝꯅ ꯍꯧꯖꯤꯛ ꯁꯩꯇꯥꯟꯅ ꯃꯁꯥꯃꯛ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯕꯒꯦ?
ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯃꯐꯝ ꯑꯅꯤ ꯌꯦꯡꯕ ꯇꯥꯔꯒꯗꯤ John chapter 3 verse 16 ꯑꯃꯁꯨꯡ 1 Peter chapter 1 verse 18-19 ꯑꯁꯤ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯇꯥꯏꯕꯪꯄꯥꯟꯕ ꯑꯁꯤꯅ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯆꯔꯕꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯍꯟꯗꯣꯛꯄꯤꯅꯕ ꯀꯔꯤ ꯇꯧꯕꯤꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏꯕꯅ ꯀꯌꯥ ꯐꯠꯇ꯭ꯔꯕꯁꯨ ꯏꯁꯣꯔꯒꯤ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯃꯁꯥꯃꯛ ꯄꯥꯞꯀꯤ ꯃꯃꯜ ꯑꯣꯏꯅ ꯄꯤꯊꯣꯛꯄꯤꯈꯤ꯫ ꯏꯁꯣꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯤꯄꯥ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯥꯞꯅ ꯊꯜꯂꯕ ꯇꯥꯏꯕꯪꯄꯥꯟꯕ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯗꯟꯗꯤ ꯄꯨꯕꯤꯗꯨꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀ꯭ꯔꯣꯁꯇ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯃꯥꯅ ꯁꯤꯕꯤꯈꯤ꯫ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯀꯣꯔꯤꯟꯊꯤꯌꯥ 1 Corinthians chapter 10 verse 13 ꯑꯃꯁꯨꯡ Isaiah chapter 41 verse 13 ꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯅ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯀꯔꯤ ꯋꯥꯁꯛ ꯊꯤꯕꯒꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯥꯏꯕꯪꯒꯤ ꯆꯨꯝꯗꯕ ꯑꯃꯗꯤ ꯀꯔꯤ ꯑꯋꯥ ꯑꯅꯥꯗꯣ ꯈꯥꯡꯕꯤꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯄꯥꯄꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯄꯤ꯫ ꯐꯠꯇꯕ ꯑꯃꯁꯨꯡ ꯑꯊꯦꯝꯕꯅ ꯑꯩꯈꯣꯏꯕꯨ ꯈꯨꯗꯨꯝ ꯆꯜꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯏꯕꯨꯡꯉꯣ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤ꯫ ꯑꯗꯨꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯑꯊꯦꯝꯕꯗ ꯇꯥꯗꯅꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅꯁꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯋꯥꯁꯛꯄꯤꯔꯝꯃꯤ꯫ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯕꯨ ꯊꯧꯒꯠꯄꯤꯗꯨꯅ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤ, ꯀꯤꯒꯅꯨ, ꯑꯩꯅ ꯅꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯒꯅꯤ ꯍꯥꯏꯅ꯫ Ezekiel chapter 28 verse 16 ꯑꯩꯈꯣꯏꯅ 19 ꯐꯥꯎꯕꯗ ꯁꯩꯇꯥꯟꯒꯤ ꯑꯔꯣꯏꯕ ꯂꯥꯏꯕꯛ ꯑꯗꯨ ꯀꯔꯤꯅꯣ? ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯩꯈꯣꯏꯅ ꯁꯩꯇꯥꯟꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯏꯊꯤꯔꯒꯅꯤ ꯑꯃꯁꯨꯡ ꯃꯥꯡꯍꯜꯂꯒꯅꯤ꯫ ꯀ꯭ꯔꯣꯁꯇ ꯏꯕꯨꯡꯉꯣꯅ ꯃꯔꯥꯜ ꯂꯩꯕ ꯑꯣꯏꯅ ꯁꯤꯕꯤꯔꯦ꯫ ꯏꯁꯣꯔꯗꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯏꯕꯨꯡꯉꯣꯒꯤ ꯑꯄꯥꯝꯕꯗꯤ ꯏꯕꯨꯡꯉꯣꯒꯤ ꯈꯨꯠꯁꯦꯝꯅ ꯑꯣꯏꯈ꯭ꯔꯕꯁꯤꯡ ꯑꯁꯤ ꯑꯔꯣꯏ ꯑꯈꯝ ꯅꯥꯏꯗꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯄꯥꯟꯕ ꯑꯗꯨꯅꯤ꯫ ꯅꯍꯥꯛ ꯃꯥꯏ ꯄꯥꯛꯄ ꯍꯤꯡꯕ ꯈ꯭ꯔꯤꯁꯇꯟ ꯑꯃ ꯑꯣꯏꯅꯤꯡꯗꯕ꯭ꯔꯥ? ꯏꯕꯨꯡꯉꯣ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯗ ꯍꯥꯏꯖꯔꯣꯏꯗ꯭ꯔꯥ? ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯑꯩ ꯏꯕꯨꯡꯉꯣꯒꯤꯗꯃꯛꯇ ꯂꯦꯞꯆꯔꯤ꯫ ꯑꯩꯅ ꯏꯕꯨꯡꯉꯣ ꯌꯦꯁꯨꯕꯨ ꯑꯩꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯑꯣꯏꯅ ꯂꯧꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ 2 Peter chapter 3 verse 10 ꯑꯃꯁꯨꯡ 13 ꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯏꯁꯣꯔꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯕꯒꯦ? ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯁꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞ ꯑꯗꯨꯗꯤ ꯑꯩꯅ ꯏꯕꯨꯡꯉꯣ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯑꯣꯏꯅ ꯂꯧꯁꯤꯟꯖꯔꯦ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯕꯨꯡꯉꯣꯗ ꯀꯠꯊꯣꯛꯆꯔꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯏꯕꯨꯡꯉꯣꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯕꯤꯌꯨ꯫ ꯏꯕꯨꯡꯉꯣ ꯌꯦꯁꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯑꯣꯏꯅ ꯂꯧꯁꯤꯟꯖꯔꯦ꯫ ꯉꯁꯤꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯍꯧꯕꯗꯒꯤ ꯑꯔꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯈ꯭ꯔꯕ ꯈ꯭ꯔꯤꯁꯇꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯁꯃꯥꯅꯟꯗ ꯃꯥꯏꯕꯝ ꯑꯩꯍꯥꯛꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ, ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯥꯏꯛ ꯑꯃꯗꯤ ꯀꯣꯃꯦꯟ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯅꯣꯡꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯦꯟ꯫